दा khoini mama ga tholei bako complete kra heke adagi di kai thabi su khra mange haina ado sida thogle khoini se kai thabi malle khoi dana aduga ma putharaba jare jam singju da hang bani jam heunu hayeng kano matam dane chaninga kano da chaji aduga khoi gi lau jam phajare me am khoi sai labu gi lau se phajare ado khoi gi lau jam phajare du se khoi lau ni ko duga mama se khoi lau ni loi phajare khoi na se le du no chu chu tau ne ma je phur ge ma cha mare ye ding thoga hameng ji ga mang ko chikko sungam da chu tau ne da som da khasi la na pe tìm hành chi chi ya đây là bộ nhưng mà không giàu ý ní cô vậy cam cái gì cái gì cái thì cái hệ chứ tao nói tôi bảo đi không ra nè nó chưa chalo chú ai chú cái đầu tiên này tụi mình lại nè hami mà sao gì này chịu hay bà bây giờ mà nè mà nào giờ là tôi cái nuôi bị đi bà gì biết bà tôi cái nuôi bị rồi bà cái nó nang nè mi kiti haido adudu ni nang chalo nè mi kiti nang bua khong ba sungam de nè chalo nè toksana ba ta ni nang gi di damka kai ma li jeng lep sana na kan na thunu ga jayu ra tat mu chama thunu jai ge nè saning na ga tawi mana jang chalo ni no na ai na lang na ba ni wa ja ga dai di da khwai ni sai tholak da karon chi ge karon he iba ko karon je palam me bako khoi na ngai thok ta ba da jengu tu karon je kilo ma bu he la ni khuyam taw sidagi ni che palam mi je ma kha da me am palam me ha ba as fadana palam khu wa bana bu lore da ka phai si lag da law bu da khana ga pok khai ta be ba mayam hojik sidana hijang kape hijang thangale sidana ka daga sidana chak thangale dah semaina thongnya ini yang halak ke bako jenim ko do ha pe nga sidi jam hawra ni miyam chak loire ngasigi mathel stela ira lanski benri yangoba hawai thongba daidi salad ama siga chama ngasi sangon chengi meramis ne sama chara ni ko kaino lang le ngai sa la antene miyam chi cha bon silo chara ta chogi o si happy na mas ni mem chara ni ko mem chak to ko loira matung da blouse ahung da ngasi pi ga da ko adu da tuba loira ga sida leire du sina black color gi ni ko crop top ne ko gi yamna su sang da ba yamna su ten da ba dum blouse tina tabi do adu du ne ba ko da samaina stone work se samaina tawre ko samaina tawre stone work se ngasi thilu do ne ko da na sunai bo thilu do ne ba ko duga sida ma leira si maroon color se asida su leira ko yam phajabane se sina mandi khara haigatle hai tare man khara yame manam ko ado samaina sisimu lora asidi blouse ni ko duga asida ma leira asiga stone work tawri se khoi cha thoi bina tawbi bani ko ma agi mateng do mana khara pangbi ba hai tare ando ko thabak to hathu oi bade da mana khara mateng banghan bi ba si ma loina work tawini cha to isa to bina ko sina crop top to ne da samaina popor hum ne samaina lora sigama adidagi di mama to sidama ahum je loira ko asi se tawna momo su se mine bako mo se base aigi sanupi gi kaya ni mai demand ne bako ngasi momo sa se na chak to ko dagi tawrei ne se mi do rice cooker da tawram ba da mai jaki badagi gas da musamai tawra chan padana kar sa lale mu tam kunjaru mun patri mundoro bani kunjalo daidi siga ahan bagi mun bada sida thamme duga pasa kinu chutney na sida leire do chutney semna loire bako adaidi sidana tomato gi sauce sisu torga khoi game am sana deba du gi game do sana bagi su haurasi ana ma taning baga haurase na ko ado mi gi phi do hoji ai tuba loira tuba pura complete loira ko hoji reels ta ham na bagi video macha matek mam lawrani blouse tu gi adu loira ga kana tawrani ate thabo makha ta hawra Fantastic. Kau laga. Cakap itu. Ayu wada. Isa iwa kucing tu kamera nama ada pakai nada. Kau naji. Kau itu orang wena piron tu su. Kau gi kena tahu na free kali tu matang wida na.
ꯑꯌꯥꯝꯕꯅ ꯂꯥꯛꯑꯦ ꯑꯗꯨ ꯏꯀꯥꯏ ꯈꯥꯡꯉ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯐꯤꯔꯣꯟꯗꯣ ꯈꯇꯪ ꯀꯩꯅꯣ ꯇꯧꯅꯕꯅꯤꯅ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕꯤꯕꯀꯣ ꯃꯣꯏꯗ ꯃꯣꯏ ꯀꯩꯁꯨ ꯍꯥꯞꯇꯦꯕ ꯃꯣꯏ ꯐꯤꯒꯣꯝꯕ ꯃꯇꯥꯡꯗꯗꯤ ꯍꯥꯞꯄꯤꯗꯦꯕ ꯀꯩꯁꯨ ꯑꯩꯁꯨ ꯑꯗꯨꯝ ꯃꯣꯃꯣ ꯁꯥꯔꯤꯉꯩꯗ ꯒꯦꯁ ꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯑꯅꯧꯕ ꯑꯃꯨꯛ ꯁꯤꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯗꯨ ꯉꯁꯤꯒꯤ ꯁꯥꯟꯅꯗꯣꯔꯤꯕ ꯒꯦꯝꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯍꯥꯞꯄꯛꯀꯦ ꯐꯦꯁꯕꯨꯛꯇꯁꯨ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝꯁꯤꯒ ꯃꯣꯃꯣ ꯁꯦꯝꯃꯦ ꯌꯦꯡꯉꯨꯗꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯃꯣꯃꯣꯁꯦ ꯍꯥꯎꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯠꯅꯤꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦꯀꯣ ꯆꯠꯅꯤꯁꯦ ꯌꯥꯝ ꯍꯥꯎꯒꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯈ꯭ꯔꯕꯅꯦ ꯑꯩꯅ ꯍꯥꯎꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯒꯦꯝ ꯁꯥꯟꯅꯔꯨꯗ꯭ꯔꯕꯅꯤ ꯃꯌꯥꯝꯀꯣ ꯒꯦꯝ ꯁꯥꯟꯅꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯁꯣꯁ ꯑꯃ ꯂꯩꯔꯦ ꯃꯥ ꯆꯥꯔꯅꯤ ꯑꯩ ꯁꯣꯁꯁꯦ ꯑꯩꯈꯣꯏ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯀꯣꯜ ꯗ꯭ꯔꯤꯡꯛꯁ ꯂꯩꯔꯦ ꯑꯁꯤꯁꯦ ꯇꯧꯔꯒ ꯒꯦꯝ ꯁꯥꯟꯅꯔꯨꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯔꯦ ꯃꯣꯃꯣꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤ ꯄꯦꯛꯀꯤꯡꯁꯤꯒ ꯇꯧꯔꯦꯕꯀꯣ ꯐꯤꯁꯤꯡꯁꯦ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥꯅ ꯊꯤꯜꯂꯨꯗꯣꯏꯅꯤ ꯁꯨꯅꯥꯏꯕꯧꯀꯣ ꯁꯨꯅꯥꯏꯕꯧꯒꯤ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯃꯌꯥꯝ ꯂꯧꯗꯦ ꯁꯨꯅꯥꯏꯒꯤ ꯃꯈꯥꯗꯤ ꯂꯧꯏꯀꯣ ꯁꯨꯅꯥꯏ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯂꯧꯗꯦꯀꯣ ꯁꯨꯅꯥꯏꯒꯤ ꯃꯈꯥꯗ ꯂꯥꯛꯎ ꯍꯥꯏꯔꯒꯗꯤ ꯂꯧꯏ ꯁꯨꯃꯥꯏꯅ ꯄꯦꯛꯀꯤꯡ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯗꯥꯅ ꯊꯤꯜꯂꯨꯔꯦ ꯁꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯄꯨꯔꯥ ꯈꯨꯐꯖ ꯑꯃ ꯇꯧꯕꯅꯤ ꯁꯤꯁꯦ ꯔꯥꯡꯁꯦ ꯈꯔ ꯁꯦꯒꯥꯏꯔꯤꯅꯦ ꯁꯦꯒꯥꯏꯖꯔꯁꯤꯅꯤ ꯅꯠꯇ꯭ꯔꯗ ꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯄꯤꯖꯃꯣ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯇꯕꯩ ꯄꯨꯔꯃꯥꯏ ꯍꯦꯟ ꯆꯠꯈꯤꯗꯣꯏꯅꯤ ꯑꯩ ꯆꯁꯃꯥ ꯀꯥꯏꯅꯣ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯪ ꯆꯁꯃꯥꯗꯣ ꯑꯗꯨ ꯀꯦꯞꯇꯨꯗ ꯑꯗꯨꯏ ꯃꯊꯛꯁꯤꯗ ꯂꯥꯃꯪꯗ꯭ꯔꯦ ꯌꯥꯎꯕꯅꯦ ꯀꯦꯞꯇꯨꯗ ꯍꯥꯞꯄꯣ ꯆꯠꯂꯝꯗꯥꯏ ꯊꯤꯔꯩꯁꯨꯔꯕ ꯂꯣꯏꯁꯟꯕꯗꯅ ꯑꯩꯅ ꯂꯣꯏꯁꯟꯕꯤꯕ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤ ꯂꯣꯏꯁꯟꯕꯗꯅ ꯑꯩꯅ ꯂꯣꯏꯁꯟꯕꯤꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯇꯧꯔꯒꯅ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯑꯗꯥ ꯀꯗꯥꯏꯗ ꯂꯩ ꯑꯗꯨꯅ ꯀꯗꯥꯏꯅꯣ ꯑꯗꯥꯅ ꯀꯗꯥꯏꯅꯣ ꯑꯩꯁꯦ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯑꯣꯠꯇꯅ ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯅ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯂꯣꯏꯔꯦ ꯀꯥꯏ ꯁꯤꯖꯤꯟꯅꯗ꯭ꯔꯥ ꯅꯅꯥꯏ ꯅꯨꯄꯤ ꯍꯥꯏꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯕꯤꯃꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯏ ꯊꯥꯡꯒꯠꯂꯨꯔꯅꯨ ꯏ ꯁꯥꯎꯅꯤꯡꯉꯦ ꯀꯨꯏꯅ ꯁꯥꯟꯅꯅꯤ ꯃꯥ ꯊꯥꯡꯒꯠꯂꯨꯔꯅꯨ ꯍꯩ ꯀꯥꯏꯗꯩꯅꯣ ꯕꯥꯏ ꯆꯠꯂꯣ ꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯁꯟꯗꯋꯥꯏꯔꯝ ꯇꯥꯔꯦ ꯁꯟꯗꯋꯥꯏꯔꯝ ꯇꯥꯗꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯗꯥ ꯈ꯭ꯋꯥꯏꯅꯤ ꯊꯕꯛ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯑꯦꯕꯀꯣ ꯁꯟꯗꯋꯥꯏꯔꯝꯒꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯑꯁꯤꯒꯤ ꯈꯨꯖꯤꯁꯦ ꯂꯨꯄꯥꯒꯤ ꯈꯨꯖꯤꯅꯦꯕꯀꯣ ꯈꯨꯐꯖ ꯑꯃ ꯇꯧꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯈꯨꯅꯨꯡꯁꯤꯃ ꯈꯨꯖꯤꯁꯤꯒꯤ ꯔꯥꯎꯟꯁꯤꯅ ꯑꯃꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯕꯀꯣ ꯈꯨꯅꯨꯡꯁꯤꯃ ꯇꯧꯋꯦꯕ ꯈꯨꯖꯤꯁꯦ ꯑꯗꯨꯗꯣ ꯁꯤꯁꯦ ꯆꯥꯎꯝꯕꯒꯤ ꯃꯤꯅ ꯈꯨꯖꯤꯁꯦ ꯁꯤꯡꯉꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯗꯣ ꯀꯦꯃꯦꯔꯥꯗ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯃꯌꯥꯝꯗꯣ ꯁꯦ ꯎꯔꯕ ꯐꯖꯕꯅꯦ ꯌꯥꯝ ꯐꯖꯕꯅꯦꯀꯣ ꯐꯖ ꯑꯃ ꯑꯩꯈꯣꯏ ꯗꯥꯅ ꯁꯂꯥ ꯈꯨꯖꯤ ꯁꯥꯕꯒꯤ ꯃꯥꯒꯤ ꯇꯤꯟ ꯀꯛꯄꯣꯛꯀꯤ ꯗꯤꯖꯥꯏꯟꯗꯣ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗꯨꯅꯦꯕꯀꯣ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯇꯦꯛꯂꯛꯅ ꯐꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯌꯥꯝꯅ ꯁꯥꯕ ꯈꯣꯠꯄ ꯍꯥꯏꯅ ꯁꯨꯝ ꯀꯣꯃꯦꯟꯇ ꯍꯪꯉꯛꯀꯅꯤꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯍꯧꯔꯒꯦ ꯃꯣꯍꯣꯔ 1.5ꯗꯒꯤ ꯇꯥꯅꯗꯤ ꯁꯥꯕ ꯌꯥꯗꯦ ꯃꯣꯍꯣꯔ ꯑꯃꯅ ꯖꯥꯏꯕꯀꯣ ꯁꯥꯕ ꯌꯥꯕꯕꯨꯗꯤ ꯑꯃꯅꯁꯨ ꯁꯥꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯪꯈꯣꯟꯅ ꯐꯖꯗꯦꯕꯀꯣ ꯑꯗꯨꯒ ꯄꯥꯅꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯣꯍꯣꯔ 1.5ꯗꯒꯤ ꯍꯧꯔꯦ ꯁꯥꯕꯁꯦꯀꯣ ꯑꯗꯒꯤꯗꯤ ꯑꯁꯥꯃꯟꯅ 1.5 ꯑꯗꯨꯃꯥꯏꯅ ꯂꯧꯋꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯎꯝꯕꯒꯤ ꯑꯣꯏꯔꯣ ꯏꯆꯥꯁꯤꯡꯗ ꯏꯆꯥ ꯅꯨꯄꯥꯗ ꯑꯣꯏꯔꯣ ꯅꯨꯄꯤꯗ ꯑꯣꯏꯔꯣ ꯑꯅꯤꯃꯛꯇ ꯁꯤꯍꯟꯕ ꯌꯥꯏꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯤꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯁꯥꯕ ꯌꯥꯒꯅꯤ ꯑꯗꯣ ꯀꯩꯅꯣꯒꯤ ꯂꯨꯄꯥꯒꯤ ꯃꯃꯜꯇꯕꯨ ꯎꯖꯣꯟꯇꯕꯨ ꯃꯣꯍꯣꯔ 1.5 ꯑꯣꯏꯕ ꯇꯥꯕꯀꯣ ꯃꯆꯥ ꯑꯅꯤꯁꯤꯗ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯌꯦ ꯐꯖꯩꯌꯦ ꯐꯁꯨ ꯈꯨꯐꯖꯕ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦ ꯍꯌꯦꯡ ꯗꯦꯂꯤꯚꯔꯤ ꯇꯧꯈꯤꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯛꯄ ꯌꯥꯒꯅꯤꯀꯣ ꯑꯩꯈꯣꯏ ꯂꯥꯛꯂꯦꯅ ꯇꯧꯔꯤꯁꯦ ꯑꯥꯏꯁ ꯁꯦꯝꯃꯤ ꯍꯧꯖꯤꯛ ꯑꯥꯏꯁ ꯆꯥꯕꯒꯤ ꯁꯤ ꯉꯥꯡꯁꯦ ꯑꯊꯨꯝꯕ ꯑꯌꯤꯡꯕ ꯆꯥꯕꯗ ꯅꯝꯕꯔ 1 ꯑꯣꯜꯂꯦꯁꯦ ꯅꯥꯔꯛꯇꯣꯔꯤꯃꯤꯅ ꯍꯧꯖꯤꯛ ꯈꯪꯉꯕ ꯑꯩꯅ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯈꯨꯐꯖ ꯑꯃ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯏꯆꯥꯇꯣꯝꯕꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯁꯦ ꯄꯤꯛꯏꯉꯩꯗ ꯁꯨꯃꯥꯏꯅꯒ ꯁꯤꯕꯤꯍꯧꯗꯦꯕꯀꯣ ꯃꯇꯝꯗꯨꯗꯗꯤ ꯁꯨꯝꯕ ꯁꯤꯕꯤꯕꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜꯒ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯄꯤꯛꯏꯉꯩꯗ ꯏꯆꯥꯅꯨꯄꯤꯁꯦ ꯁꯤ ꯁꯤꯍꯟꯕꯤꯔꯝꯒꯗꯅꯤꯀꯣ ꯁꯤꯍꯜꯍꯧꯗ꯭ꯔꯦꯀꯣ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯋꯥꯅꯤꯗ ꯎꯕꯗꯀꯣ ꯑꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤꯅ ꯁꯤꯕꯤꯕꯗꯣ ꯐꯖꯔꯔꯣꯏꯗꯅꯀꯣ ꯑꯗꯨꯅ ꯁꯥꯊꯤꯅ ꯐꯖꯩꯌꯦ ꯈꯨꯖꯤꯁꯦ ꯑꯩ ꯉꯥꯎꯋꯦ ꯈꯨꯖꯤꯁꯦ ꯎꯕꯗ ꯑꯁꯦꯡꯕ ꯁꯤ ꯑꯃꯃꯝ ꯑꯉꯥꯡꯗ ꯁꯤꯕꯤꯈ꯭ꯔꯗꯤꯀꯣ ꯑꯁ ꯃꯒꯨꯟ ꯑꯃ ꯍꯦꯟꯅ ꯂꯩꯒꯅꯦꯕꯀꯣ ꯑꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯌꯦ ꯅꯪꯉꯣꯟꯗ ꯌꯥꯔꯣꯏ ꯏꯕꯦꯝꯃ ꯄꯤꯇꯅꯥꯎꯄꯤ ꯃꯤ ꯆꯥꯎꯕꯩ ꯅꯪ ꯍꯩ ꯆꯥꯕꯗ ꯆꯨꯒꯅꯤ ꯀꯣꯟꯅ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯁꯟꯗꯥꯒꯤ ꯊꯕꯛ ꯂꯣꯏꯁꯜꯂꯨꯔꯒꯦꯀꯣ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ
ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯌꯦꯟꯁꯥꯡꯁꯦ ꯎꯁꯣꯏꯒ ꯉꯥ ꯔꯧ ꯑꯇꯥꯎꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯇꯧꯔꯒ ꯊꯣꯡꯉꯦ ꯑꯩꯗꯤ ꯎꯁꯣꯏꯒ ꯁꯨꯃꯥꯏꯅ ꯔꯧꯒ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯌꯥꯝꯅꯁꯨ ꯍꯥꯎꯋꯦ ꯑꯗꯨ ꯌꯥꯝꯅꯁꯨ ꯍꯥꯎꯔꯝꯈ꯭ꯔꯦ ꯉꯁꯤꯒꯤ ꯌꯦꯟꯁꯥꯡꯁꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯁꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ